पाउसदे युम्फम उइबा पाउ खराब दे तौजरी आचुमना कौखिबा पुंग तरुक की इमरजेंसी शटडाउन सिंगी डिस्ट्रिक्ट सिंगदा माउसागी पुंसीदा अकाइबा पीखरे ऑल ट्राइबल स्टूडेंट्स यूनिट मणिपुर आसुंगी लुचिंगबा सिंग पुलिसना फाजिनखिबा की मयोक्ता यूनिट असना खराग नुबिदांग वरम पुंग तरुक तगे कौखिबा इमरजेंसी शटडाउन असना सिंगी डिस्ट्रिक्ट सिंगदा माउसागी पुंसीदा चाउना अकाइबा पीरे Sanapati District Students Union nasu ngasi ayukdagi shutdown ki khongjang asi saugaladuna district asida satahuk tauba gari sing thingbagi khongjang sathagi shutdown asina maram oiduna national highway da lakwa gari sing lambida panduna leire district police na pamdaba tadok thoktana bangak senbagi thabuk paikat paukre ban asina Tamenglong amasung None district asu mahusagi punsida akaiba pire lambida gari sing chatpagi sang hanthare Tamenglong bazar da dukan sing thonglonare Asongi President amasung General Secretary yauna member mari police na phajan khiba bu yaning daba fogdok tuna tangkhul katam no saklo nasu ogrula amasung Kamjong district da shutdown ki khongjang sangsin duna lambi da thorak tuna tayar mai thaba made lambi thingba ki khongjang sathagre Saidakasida all college tribal students unit Impal joint tribal students union higher secondary school nasu mairoi sing da asongi lu sing ba sing thadok na baligak ta taksilagle ngasi sing mairong da leiba salhuk holder paumi singku na bagi tharamda all college tribal students union Impal ki members ho hariba GB college tribal students union ki president Presi Kepjen hai tribal sing ki demand am hek tawko matamda makoi ku sing ba sing phajin basi handaki asina han banate laigana tu matam da phajin ki ba achong ki members sing condition amta yaudana thador kadabani ngasi phawa ki manung da thadorak trabadi mairoi sina makal maka kya gi khongjang changselagani hai ke Maka tarakwa atau papauda State Kala Academy ki regular secretary ki pan nansinduna namsinduna thambi gano Manipur ki art ujari ba mayam na khawrang aina tuna laklaba Manipur State Kala Academy ki regular secretary ki post ki dama mamang sa July tang tara ka mga lisingani kun mathoi ingdap Manipur ki governor Nasma Hebdullah masamagna Academy asigi chairman oina haktengna board member singkat loina na interview lauki haibagi pau Mayam na tanre hena singjami artist union ki general secretary na korek pituna thadorok pa charola mana phangdorakle charola duna makha tara duna hai September ki tang kun gamafan lisingani kun mathoi ingda academy ki executive mifamda chairman oikibi governor amadi aujiso lek dana vice chairman oiriba Manipur ki chief minister yauna interview ki result adu approve tabi ki abagi pawsu miyam na khangnare masigi heroine na Manipur ki sarkar ki cabinet mifamda kumja lisingani kun mathoi ki December tara ga humdoida April Topi kiba garoidana Manipur sarkar ki DP nasu sahi asigi April kulda April Topi kiba thengna jare thabak lawwa asigi matak Manipur State Kala Academy ki governor body amade Manipur sarkar ki tawfam thokpa president punamak loidatuna Manipur sarkar academy asigi haujek secretary in charge oriba art and culture ki director su oiriba academy ki secretary post ki interview ki fal haidok lava amadi appointment pinanaba se convolator ama hokiba sahi asigi April kun ka manga da pikhiba ki se sang thenare wafam amana kana gumba amana thabaga asigi interview tawtringai mamang thagi high court se ambalan kat ki abagi pau thage thabaga siloba ki sahi asi humpu gum toy fawu oi basi yaroi haibane adu bai kori yengba yariba asi appointment RR asi academic government body na lepani masigi matakta ministry of culture ki makha ta masage tongan ba governing body ama salaiba Zonal Cultural Center Sing dagi Center Sing ki director Sing amadi NSD ki director ki pham kawda sahi humpu ka mga phawai hai Purnamagasi kumna nainaruga Manipur State Kala Academic governing body amadi Manipur sarkar na tawfam tokwa procedure punamak paikatuna secretary ki pham asi mention na ba convey letter thorak pani ana mayam na longnai aire Manipur sarkar na state asigi lawfam kanna na thorang thosil kya ga loina na kana honari NPRN Manipur sarkar na haukiba sahi kya dagi honatuna lakpagum haujikchu state asiki lawfam kanna na tongan ba thorang thosil kya ga loina na kyamna kan honari haina taragani thoi suba Manipur Legislative Assembly ki ngasigi mifom da MLA KS Joy Kisan hanglakba wang amagi paukum da Manipur Chief Minister Nongthombam Berena aikre sadhariba mifom asigi wang paukum ki matam da MLA Joy Kisan star question 77 pukhalatuna sarkar asin lafong kanna ba akan ba action plan lokot palaibra lairagadi sarkar ki thawang sing adu kari kari no hain hanglakpa wang singi paukum peraduna Chief Minister na hai Manipur sarkar lafong kan bagi thabak asi yamna lumna lautuna state asigi lafong kanna ba akan ba thawrang paikatuna lakle Manipur sarkar na Conservation of Fatty Land and Wetland Act 2014 amadi Manipur Land Revenue and Land Reforms Act 1960 na singbagi makada
Tongan batabak tawsil kaya paikatuna lafom sing kanana bhawanare. Ekasi sanadrikay mamangda layramana wafam oikra ka ekasi. Sanaba haukraba matung dagidi sarkar asina lafom kanaba akan ba tabak kaya paikatuna lagle. Makatana su paikat kiyane. Tharang sing asigi manung chana subdivisional officer, agriculture officer, sub-deputy collector amasung mari lainaba. Police station singi officer in charge singda lusing ba khutpu amada lofom singda yamna toina chatuna haktheng ni yangsin bagi tabak chathare. Aduh kanagumba may makai laisa daba madi maram chaba thabak kidamak lafam sinaba yaw boleh raga di ahen baming changkane. Sarkar sina ain kan lafam yung kai sajlakpa industry na tragna karbar ki thabak tawsilakpa laibak lokthokpa amasung laibak thonjilaktun lafam mahana rabo honarakpa kaya yaw rabadi ain gi matungina lakhotpam thokpa thabak lakhana rabo honare. Makadana ek jingasi ki makada kanagumba na lafam mahana rabo honarakpa singpo thingna ba sarkar asina miyamda awareness amadi sensitization program na chingba kya paikhat bagi thabak madakda lofum kanana ba yamda khangan da lakle kari gumba sana kanglon ching thugai tuna lofum mangan ba honra ko singpo ain gi matungina thabak lokan na ba su thorang tori and semination na house ke poning ching chen ge manipur da poni masing chamanga sudre RK Ranjan manipur gi pori ke sagon tuna laklaba sagol manipuri poni ki masing asi samanga phobo sudre na union minister of state Dr. Ranjan na Lok Sabha da Fongdokre. Housing se thariba Parliament mi from Mr. Dr. Ranjan na makatana hai. The Wildlife Protection Amendment Bill 2021 ngasi House ta pass taw na ba pukalak pasi yamna matam jaba bane. Masina leba gasta laiba tongan ba sanga sing jokat pada jawna mateng panglagane. Manipur ki wana susakul haraga khang naba poni makhal malai hariba samakal asina lamdam asigi puari sagana na bahwana bada hauki ba sahi lising asida sobo thodang lauduna lakhibane hariba sakul asida ki polo masana asisu haurakibani haiba malam sin bathungna khangna bane atuba laibak thibadi hauki ba sahi khara asida sakul ki masing asi yamna thina hantaragle sakul sing asigi laifam oriba pat lamhang sajik safam na chingba sing mangsilakpada ki sa asigi masing hantarakwane Authority the document update tawagi khutong chada basing lehendana ba hairingai gari phajing pa yaning de danabir Langa ki MST yawno mari leida ba transport department ki official sing da memorandum power pisindana gari sing ge document update tawbada leiriba khutong chada basing lehendana ba hairingai cherakta ngasi gari phajin ba horok pagi thabak langa ki official na sa tharak pa ase yaning de na United Bus Owners Welfare Association ki general secretary B. Danabir Sarmana Fongdokre, Impal ke Sampa Junction the Labor Association Asik Office the Palmi Singunaba Amada. Manamaka Taraduna Sahi Asik me Manga Ambadi July Kun Manga the State Asiki Transporter Association Kayajau Namakogi Association Asinalegaki, Marilanabo authorities in the Gari Tau, Ribasing the Tanari Bamade. Gari ke documents sing update to the Mayok Awabakia Asiko Kanaba Hijaki Laire. Ato papasi ki makata batabak sing ning tin house pobo ki wana packet pirak pa laitre ngasi khang khangok na MXT gi joint director amadi transport department ge inspector na rosing to Impal ki bus parking kya da document chuna yauriba haiduna yauribra haiduna check to bagi tabak chatrak padana tana driver sing ki license na sing basing cho yangsin ki lane document sing mark chumna pairam de ai bagi tam bus ani bhagto na makhoi ki custody da thamki basi akan mamong da yaning de Marmaduna tha asigi mari fabu ki manungda haribo officer singa se thabak tagi lakhok trabadi driver singa tha asigi manga tagi makhal khuding maki passenger puba ba public transport gari sing steering paida bage khongjang changsin ba hauragani har magna makha ta ke amarom da hiram asigi mari lenen drive aduda yauruba department official singa wari chana badang asi faziloba gari singa to fine khra thelaba matung makha ta na tawdana ba warning piraga thadora kre asigi driver to department ki meke gi gari singa to ki road permit abadi license na sing basing yawra ani yangsin ki haire drug lalon basing da sel thada basing padre ma kai mai pagloi drug lalon basing da sel thada basing padre ma kai waron drugs mai pagloi haina all india youth federation manifest state council AIYF MSC gi secretary KS Himalay gi serol amana phangdorakle Simanizar NBN state as the Gimaka but drug lalon basing baru fang da mutan na ba makata va waron drugs ani suba tangkak sa tharabasu no makang dana narcotic drug mahal kya dana dana brown sugar heroin amsung kanina singko sing phaba gi pau toina tari ba se sangchilebo waron drugs ki masang oiba lalong da asoi ba khara liba da kini abasi federation asina lawe
Waron drugs ta mai funaba amathodang loriba loina drug yamna faba ngamlaba district police official singda sel gimana fitna puning thogalaba su state astagi atopa city kya mal yawlaba narcotic drugs kani mako heroin amasung brown sugar na chingba kya Assam Nagaland amadi Delhi police na phabage thadok toirak libasi asigumlaba lona yadraba drug makhal kya puthok pasin tawriba singa lainga ki por leiba miukhra gi naknaba mari thamnaba gi mami amma obo phanglag libasi athobada tidok nanabu hon haudrabade missing jamdraba state golden triangle oilak piyaba gi chingnaba wangna laire masigi mayek laraba kudam di haukiba jun kun ga tarukta malhem gi leiba kya da pangthok na kiben international day against drug and illicit trafficking thorung kamari leina thawal district gi khangabok the peace institute for alcoholic and drug addiction center na pangthok patharom amada samagom programaga soba Infantry Battalion Assam ki Lieutenant Colonel Nongbok Nganban State asida drug ki problem asi mi paingai oiba thakta yaurakle Assam Rifles ki team na drug puthok pusin tawbada chena basing phabada makoina sinariba gari khara di miyang gi bhut oiba sing weram bada natana masak naibal lusing bakya sena bada yauram bada gi drug ki problem asi mapung phana laksin bangam dabani ana phongdokhiba dune maramondo drug lalon bada sel thada basing phagat bi haire school ki barai ba kamdona lep kadagi abagi fiam ta lehuri paso Government School Survey ki nini suba namita Nambol Higher Secondary amadi Thangtek Junior High School de Impal West Peso ki BV Ronald Kennedy na lusing patim amada yangsan khongsa sat khibada Nambol Higher Secondary ki wena yamna ngakpa mawang abada school asigam baraiba kamtong na lep kadaki haibagi samam na bafibam amada lehoba thengna rakre ana Federal Students Organization Kangleifak Peso may loisang ki Secretary Publicity sanasam preti ki charola mana phongdorakle Arbe school asida principal ani famdana karambana asyang bano khangtaba mongdo oza singhamade mairoisina chamamna na lehawi education es na July 30 principal L Badal Kumar asi Bungzangkel Higher Secondary School da transfer thakhyamade Arbe school asiki principal L Phulchan Nambol Higher Secondary da anobo principal oina transfer order thoke Lagliba August tara fobo gi mangda principal ani phambagi wathog asi mari de concern department of operation praktabadi thangdaban betage Mairo single loina khongjang changsi lagani school asida lubanan bagi mabisu tahaude oza singi dustbin da kwajar da talamna singbagi maku taraga lehu pusu thengna rakhi aina cherula ton makha tare border filler 79 dagi 81 phawagi kilometer 5.6 kingam khai sambal khabal loire Chief Minister Indo Myanmar border gi Manipur rom thangba mai ke de leriba border filler 79 dagi border filler 81 phawagi marakta Kilometer 5.6 kingam khai sambal khabal loire Chief Minister in Bhetangasi House ta phongdokre Taragani thoi suba Manipur Legislative Assembly ki nipan ni suba namita opposition ki MLA ke ranjit na hangki star question number 79 ki pakhom pira duna Chief Minister na owa phomasi phongdokhi bane question number ki matam da sungnu AC ki MLA ke ranjit na Indo Myanmar border ki Manipur rom thangba bai kaida ngam khai sambal kadai dagi kadai fobo kilometer kya sangna khaba leira bage Kaya kaya jamna sangna khana raba pandam thambage made ngamkhai gi matang Manipur ka Myanmar ka yena pa leitre aina loba yaragadra aina wang tauke Lokdak pat aina yadaba mongda leiriba athafum sing ngasi dagi lokthok pa hore Lokdak pat athafum lokthok pa horiba si lokdak pat kanana ba madi ngami sing yai fanana bani haina Manipur Laika ki Lokdak Development Authority ki chairman M Asni Kumar na phongdokre Mana makha tara tu Chief Minister N Bireng ki lusing bakha da lenga ki thorang oina Loktak tagi ngasi atha phum lokthok pa hubane Loktak wat leiriba atha phum kudimak lokthok ka banate lenga ki akak na basana khanglon khara semlaga madu ngangna atha phum tha da kadabane hana di atha phum asina Loktak pat ki fajara basaktam warame to kaine sing engkalak pan Loktak pat ki isel amadi ecosystem kai lage masna Loktak pat nga makhal kya mangsilagle Masingami singi mangjabani pumsang lairiba sing hana sahi kulong ki mamangda lairamba heritage oiba maungda thamgare aduga nauna tin natragna plastic sinaraga sava pumsang floating homestay amada thamloi Loktak da tapu turel sing da plastic ki polam sing chu thada biraganu ngami sin plastic sinaraba plastic na sava yempak su sinaba tokna naba amade dokurak na yempak nona sinaba urak pawina Lising amasu ngami sidagian kre sahi chupasu ngami sinanga faba yaroi office thamgane NISPC ki mai puthok na po khona bada nga arim bada singsin ki duna magliba si thingna ba anabu thorang ama pai khalagane meu khara na su electric
Dynamo amadi husin aduna nga amadi lamlaki usek faba ki thabakso ngasidagi tokpiro. Imphal East District na tongan ba mafam ani dag heroin powder kg ani gram umfudra explosive device amadi opium kg ambaga gram kontra fare. Imphal East District Police ki afon batim ani na tongan ba mafam ani dag heroin powder kg ani gram umfudra galoinana explosive device amadi opium kg ambaga gram kontra gram navi ani dagi fagat pangam kre. Polam sing atu ko na fara pan pi ani atudi Senapati district ki manung chanpa kangsup galzang ki singda koki village dagi bainai chong khongsai chahi kuntra ka taruk mapuroi ba jangmillan khongsai amasong district asimaki karong khamsong dagi pk paukhurau sahi yangkai apopa RD khu kawe hiramasi ki mata ngasi Imphal East district ki SP ki conference hall da pangthokpa pau ki mifam amada SP M Pradipna haikibada ngarang pung bapan makharum tabada sekon ki tribal market manakda mai ka bani sagi polom sing puthok pusin taw gutawre ai bagi akak naba pau ama fangke madugi matung district ki special team ahum women constable amadi commando gi team ani na mafam adu da sanction ke police ki apun ba team atu na mafam adu da frisking checking satabada bainai chong khongsai asi singnaning oiba ma hongda lairam dabagi detain tawduna verification chathaki maduda safon kep chamba gom fuda haptana purakpa heroin powder kg ani gram umfutra fagat pangam ke bainai chona phongtok pagi matungina heroin powder atu mangna Myanmar dagi safon kep amam dulpa lising mapan da leira khibani haiba khang pangam ke harba polam sing atu Senapati bazar da laibi drug amadi explosive device yonthok jonsin tawbi napi amada thingadabani haiba khang pangam ke awafam sing asi hek khang baga Senapati police control room da pau firaba matung apunba police ki team amana bainai chongga luina Senapati da amuk sangsin ke Senapati bazar da thibom bagi thabak satabada ngakang jon bagi bender da phamlam ba pk paukhuro asi bainai chongna sakta lakpadagi fake transfer posting da havijabi tawduna balenga ki thorang oja doctor amati nursing masa ki posting perform da photo thelagani minister transfer and posting da havijabi tawduna balenga ki thorang oina tha asida oja doctor amati nursing masa gi posting perform da photo thena ba thorang leire aina minister NPT ngasi assembly da phang dokre sem na makhatan hai mai sangsing da oja masing chudaba made layang sangsin da doctor watpagi suasi laingak da lum da lawe covid na sahi ani hena amadi mekhar laikhibana marum oraga laingak na oja amadi doctor watpagi su asi loisan bang hau da bane miyam gi mihut oina thorakliba ekhuna sengna satragadi thabakudi mapung phade kumja lising ani taraka mapangi MPSC examination da legal complication leram trabadi auzik doctor watpagi suasi leram da bayai waliba doctor sing mansana da balinga kasina hawbadagi huana tunda lake MPSC da thokiba aranba proceeding aduna maram oraka korna thingba thamlakpadagi miyoi ka punsi mangbadana tanda auzik phawda interview tawba yadana thamle court ki vote asi lainga kasina tawni aitun hekta tawba yaba nate maramaduna house da phamliba ikoi khara siangna tawba tangai fade transfer posting da wanomba tawdraba loinana tha asda laingak na oja amadi doctor singi oiba thawrang ama haibadi oja gi oina mai sang singda made doctor singi oina laying sang singda masa gi photo tena nabagi thawrang paikhaliba asi mai faglabadi sahi amma ani asida transfer posting ki issue loisin magam gani haige Agasta fawagi manungda ADC yauna oja kudimak baili oina air secondary fawa amadi jingi oina high school fawagi oja sing masa gi school singda photograph thena na thawrang laire masigi madakda biometrics su amba perform da panba loiselagle madosun doctor amadi nursing su laying sang sinda masa gi photograph thena na thawrang laire masida MLS number phungphana sogat pio thawrang asina sahi ani ki matung da oja amadi doctor sing streamline amad lakpa ngamgani haige session asi hek loivaga hanana laukibo oja singi recruitment amadi multitask staff ki recruitment so haidok nana basem sare state ki lairiba executive ki film yenglaga maximum education amadi health ki vacancy sing menkana na pohona ragani ana cm na makata na phangdoke nagala parom dana class 10 for hindi namdana tamhana na order lairapra ranjet class 10 for hindi namdana tamhana bagi order laite education minister School bagaranji aina fana laurabasu microphone fajabada nganglabasu platform decoration tawbada nganglabasu hauzik hanglipo osa lising taret chani taraga mathoyasi hek mention ripa makaidi school bagadanba sukangam loy hindi haiba mayik asi masagi oiba mayik laichidaba atopa loan sing
Devnagari dagi warga sagat kiba mayekni haibag loinana class 10 for hindi namdun tamnarabagi order lever aina ambale keranjina kat motion pokat kre taragani tu chuba manifu legislative assembly kingasi mapanisan ban beta kat motion tanggaladuna MLA ranjina hai leba kasigi home minister Amit Shah hindi loan sungsoi chodana tamanana ba phongto kiba wafam adugi matangda Manipur ki mahiroi lup amana tamninglaga tamgani tamningdragana tokani haikibadu ki matangda miyam da sarang na palairi lebaga sagi miyam pau phok na bada hindi lon na oigeda bani haiki masina manipur miyam da akiba am phawrak le midai lon manipur ki nipan suba settle da sankre matang asit asing baw wo fum malag lawade aigoi ki lol mahik mangkiba ya bagi film da lagle hindi hai basi masagi mek laisi da ba devnagari amadi atoppa lon mayak sing da ki wara ka saat khibani tasing na harabada aigoi ki isagi mek laijai lebaga state khara khaltani masagi mek laijaba Haujuk chu mitai lon classical language da chalalu haiduna MP na parliament da lauki basu lairabane laibak thiba mana lamda masida khunda minari ba masel fauna ba lol oiramba se mitai lon oirami atuba haujik ti english na hoire masina ta ko dei kui gi lol si dharak le ta ko ne haike yam yankai dagi tarabadi khul oina sakang ba yade asigum bada recognition pidana ba kanglon athuba da sanaragani beren Yum yang kai dagi tabu sing recognition pidana ba khanaba leire masi atuba sandaragani haina se minister and berena phongdo kre taragani tu chuba manipur legislative assembly ki ngasi mapani chanba mit ki khwang pau khom batamda MLA ranjit manipur da lei harba village lising ani sadret kuntraga mari district was oina khulsing adugi maming housing mak natrabasu house atringi marum da khangninge maduda thambi ba yagatra yum yang kai ga manga anuba khulta gi haina lengak te application lagleba khulsing ado Karamba district no kadai no maduki district was aduga PBO. Jumanga tarukak mioi tara kul lega kul ama oina sakang basi yabra aina hangke. Wang jing aduki pakum piro don house leaders oediba CM hai housing revenue village lising box atret kuntraga mari laire. Village jangkai ga manga recognition pinera application tharak pa laire. Sosanpur da village taraga mathoi Tamenglong da village ama saikunda ama kamjong da Ani yamasung Tengrofort district tarane yamna aruba amadi anoba village recognize tawna da bangai tu leiba asi ising amga sukna kuntraga ma fanne masai koi punba ki tawdang oikeda bani masi tunggi khalagane khwaidagi ngaklabide village recognition pinaba process samarak dholaga su indaba officer ka yawri loinna fi CCM na village recognition pinamba asi angak pane village recognition pi bhavasi DNA khilna ADC ta thagat lagani DNA Hills na observe tawraga DN Hills na recognize tawraga state revenue department cabinet famlaga tawgadabane Manipur gi mari leinaba officer mayam asna lanai oiba thabak kya tawrambada gi ngase lengang na samam na kya si thorak libani adubu ngasi gi officer sing di madu tawbigano aroibada content sing asigi markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak padaga sari channel asna domda kanarabadi subscribe tawi business subscribe tawi ramaloinana like and share to wasu kawi kanuk namak po amagana thagasari